ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯟꯖꯨ SH꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯌꯦꯡꯈꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯃꯈꯩ ꯐꯖꯩ꯫ ꯎꯄꯥꯜ ꯋꯥꯄꯥꯜ ꯄꯨꯝꯅꯃꯛꯁꯨ ꯌꯦꯅꯤꯡꯊꯥ ꯑꯣꯏꯕꯅ ꯎꯝꯁꯪ ꯁꯪꯅ ꯍꯧꯔꯤ꯫ ꯑꯄꯤꯛꯄ ꯈꯨꯜ ꯑꯃꯅꯤ꯫ ꯌꯨꯝꯗꯤ ꯀ꯭ꯔꯤꯛ ꯏꯅꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯌꯥꯝ ꯅꯨꯡꯁꯤꯅꯩ꯫ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝ ꯀꯟꯅꯔꯝꯃꯤ꯫ ꯈꯨꯜꯁꯤꯒꯤ ꯅꯤꯡꯊꯧ ꯀꯦꯡꯕꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯀꯦꯡꯕꯅ ꯃꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯃꯗꯤ ꯂꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯦꯡꯕꯒꯤ ꯃꯆꯥ ꯑꯍꯨꯝꯅꯤ꯫ ꯑꯍꯨꯝꯃꯛ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯒ ꯑꯇꯣꯝꯕꯤꯒꯒꯤ ꯃꯁꯛꯇꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯕꯗ ꯈꯨꯗꯤ ꯊꯤꯕ ꯃꯤ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯉꯛꯅꯔꯤꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨꯒꯤ ꯃꯁꯛꯇꯤ ꯅꯣꯡꯃꯇ ꯎꯕ ꯐꯪꯗꯦ꯫ ꯄꯥꯛꯅ ꯊꯣꯛꯂꯛꯄꯁꯨ ꯎꯗꯦ꯫ ꯌꯥꯝ ꯇꯥꯡꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯔꯕꯁꯨ ꯃꯥꯒꯤ ꯃꯁꯛꯇꯨ ꯎꯕ ꯁꯨꯡꯐꯪ ꯐꯪꯗꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯥꯒꯤ ꯁꯕꯥꯟ ꯑꯃꯗꯤ ꯑꯁꯥꯡꯕ ꯃꯁꯝꯗꯨ ꯈꯛꯇꯅꯤ ꯃꯌꯥꯝꯅ ꯎꯍꯧꯕ꯫ ꯃꯥꯒꯤ ꯁꯥꯑꯣꯡ ꯁꯕꯥꯟꯗꯨꯒ ꯍꯥꯏꯔꯗꯤ ꯃꯍꯥꯛ ꯃꯥꯏꯊꯣꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯈꯪꯏ꯫ ꯆꯥꯎꯕꯤꯒ ꯁꯥꯃꯨꯒꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯏ ꯅꯤꯡꯊꯧꯕꯨ ꯎꯅꯕ꯫ ꯆꯥꯎꯕꯤꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯪꯕ ꯏꯃꯨꯡꯅꯤ꯫ ꯁꯨꯔ ꯅꯣꯝꯃꯒ ꯌꯥꯝ ꯋꯥꯅ ꯍꯤꯡꯖꯕ꯫ ꯁꯥꯃꯨꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯊꯣꯉꯥꯛꯄ ꯑꯅꯤꯗꯨꯅ ꯍꯪꯏ, ꯑꯍꯜ ꯑꯅꯤ, ꯏꯅꯤꯡꯊꯧ ꯎꯅꯕ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕ꯭ꯔꯥ? ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯍꯪꯏ ꯁꯥꯃꯨ ꯅꯣꯛꯐꯦꯠ ꯇꯧꯅ꯫ ꯍꯣꯏꯅꯤ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯕꯨ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯥ? ꯂꯩꯌꯦ ꯈꯨꯔꯥ꯫ ꯑꯗꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ, ꯃꯅꯨꯡꯗ ꯃꯤ ꯈꯔ ꯆꯪꯈꯤ꯫ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯔꯤ ꯍꯥꯏ꯫ ꯑꯗꯨꯅ ꯃꯤ ꯆꯪꯍꯜꯂꯛꯈꯤꯅꯣꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯆꯥꯎꯕꯤꯒ ꯁꯥꯃꯨꯒꯗꯨ ꯐꯠ ꯌꯦꯡꯅꯩ꯫ ꯋꯥꯗꯤ ꯃꯈꯥ ꯇꯥꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯕ ꯆꯪꯈꯤꯕ ꯃꯤꯁꯤꯡꯗꯨ ꯊꯣꯛꯂꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯈꯣꯏ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯒ ꯁꯥꯃꯨꯒꯗꯨ ꯐꯠ ꯆꯪꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯆꯪꯂꯛꯄꯒꯤ ꯑꯌꯥꯕ ꯄꯤꯔꯛꯄ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯐꯠ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯏ, ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯄꯨꯅꯦꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯀꯩꯅꯣ ꯍꯥꯏꯌꯣ꯫ ꯏꯅꯤꯡꯊꯧ ꯎꯅꯕꯅꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯅꯤꯃꯨꯁꯨ ꯂꯥꯛꯍꯧꯏ꯫ ꯂꯥꯛꯂꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯔꯥ? ꯃꯥꯅ ꯏꯅꯤꯡꯊꯧ꯫ ꯆꯪꯍꯜꯂꯛꯎ꯫ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯅꯦꯝꯂꯝꯂꯒ ꯊꯣꯉꯥꯛꯄꯗꯨ ꯊꯣꯛꯈ꯭ꯔꯤ꯫ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯅꯤꯅ ꯆꯥꯎꯕꯤꯒ ꯁꯥꯃꯨꯒꯁꯨ ꯃꯅꯨꯡꯗ ꯐꯠ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯀꯣꯛꯇꯣ ꯅꯣꯟꯊꯗꯨꯅ ꯄꯨꯅꯦꯝꯂꯝꯃꯤ꯫ ꯐꯝꯃꯨ, ꯀꯔꯤ ꯇꯥꯟꯅꯁꯦꯕ? ꯁꯥꯃꯨ ꯇꯞꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯏꯅꯤꯡꯊꯧꯗ ꯋꯥ ꯈꯔ ꯍꯪꯒꯠꯆꯒꯦ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯤꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ, ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ, ꯍꯥꯏꯅꯤꯡꯂꯤꯕꯗꯣ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ꯫ ꯃꯄꯥꯝ ꯂꯝꯗꯝꯗ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯇꯣꯝꯇ ꯄꯣꯛꯏ꯫ ꯑꯗꯨ ꯍꯥꯏꯔꯒ ꯁꯥꯃꯨ ꯋꯥꯗꯣ ꯑꯃꯨꯛ ꯂꯦꯞꯄꯤ꯫ ꯀꯦꯡꯕ ꯁꯥꯃꯨꯒꯤ ꯃꯥꯏꯊꯣꯡꯗ ꯐꯠ ꯌꯦꯡꯂꯒ, ꯃꯈꯥ ꯊꯥꯎ, ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ? ꯍꯥꯏꯌꯨꯅꯦ꯫ ꯍꯟꯗꯛꯇꯤ ꯆꯥꯎꯕꯤꯅ ꯑꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯒꯤ ꯂꯧ ꯈꯔ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯧꯗꯨ ꯎꯕ ꯆꯠꯄꯗ ꯑꯩꯈꯣꯏꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝꯅ ꯐꯨ ꯆꯩꯗꯨꯅ ꯊꯥꯕꯤꯔꯛꯏ꯫ ꯍꯟꯗꯛꯇ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯤꯡꯊꯧꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄ꯫ ꯃꯥꯅ ꯑꯩꯒꯤ ꯈꯨꯟꯖꯥꯗ ꯑꯗꯨꯃꯛ ꯇꯧꯔꯛꯄꯗꯤ ꯃꯥꯁꯨ ꯍꯛꯃꯜꯂꯤꯗꯅ꯫ ꯐꯩ, ꯍꯌꯦꯡꯃꯨꯛ ꯆꯠꯇꯨꯅ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ, ꯅꯈꯣꯏ ꯑꯅꯤ ꯌꯧꯔꯣ꯫ ꯅꯤꯡꯊꯧ ꯀꯦꯡꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯃꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯗ ꯕꯦꯕꯥꯔ ꯎꯠꯄ ꯑꯣꯏꯅ ꯑꯃꯨꯛꯀ ꯄꯨꯅꯦꯝꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯤ꯫ ꯋꯥꯔꯤꯕꯨ ꯈꯣꯏꯗꯥꯅ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯍꯟꯖꯒꯦ, ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯋꯥꯔꯤ ꯍꯥꯞꯆꯈꯤꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯆꯦꯅꯦꯜ ꯁꯤꯔꯣꯏ ꯂꯤꯂꯤ ꯆꯦꯅꯦꯜꯗ ꯃꯍꯧꯁꯥꯒꯨꯝ ꯋꯥꯔꯤ ꯂꯦꯞꯇꯅ ꯍꯥꯄꯛꯂꯒꯅꯤ꯫ ꯋꯥꯔꯤꯕꯨ ꯄꯥꯝꯖꯅ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯑꯗꯨ ꯍꯥꯞꯆꯔꯝꯒꯦ, ꯆꯪꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯌꯨ꯫ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯒ ꯑꯇꯣꯝꯕꯤꯒꯗꯤ ꯉꯥꯎꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯆꯥ ꯑꯅꯤꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯅꯤꯡꯊꯧꯗꯨ ꯅꯣꯛꯇꯨꯅ, ꯔꯟꯖꯅꯥ, ꯔꯇꯅꯥ, ꯅꯈꯣꯏꯅꯤ ꯀꯩꯗꯧꯔꯦ? ꯔꯟꯖꯅꯥ ꯅꯣꯛꯂꯒ ꯃꯅꯥꯎꯅꯨꯄꯤꯗꯨ ꯌꯦꯡꯂꯛꯏ꯫ ꯃꯉꯣꯟꯗ ꯍꯥꯏꯌꯣ ꯍꯥꯏꯕꯒꯨꯝ ꯔꯇꯅꯥꯅ ꯑꯃꯨꯛ ꯃꯆꯦꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯏꯟꯗꯨꯅ ꯃꯥ ꯍꯥꯏꯌꯣ ꯍꯥꯏꯕꯒꯨꯝ ꯍꯥꯏ꯫
ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯏꯆꯥ ꯑꯅꯤꯕꯨ ꯏꯄꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯍꯟꯗꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯔꯇꯅꯥꯅ ꯈꯨꯝꯂꯩ꯫ ꯏꯆꯦ ꯑꯍꯟꯒ ꯑꯩꯒ ꯏꯆꯦ ꯌꯥꯏꯃꯒ ꯆꯤꯡꯌꯥꯒꯤ ꯇꯨꯔꯦꯜꯁꯤꯗ ꯏꯔꯨꯖꯔꯨꯒꯦ꯫ ꯅꯤꯡꯊꯧꯗꯨ ꯅꯣꯛꯇꯨꯅ ꯅꯆꯦ ꯖꯦꯁꯤꯀꯥꯕꯨ ꯏꯔꯨꯖꯕ ꯆꯠꯅꯤꯡꯉꯤ ꯍꯥꯏꯕ꯭ꯔꯅꯦ? ꯔꯇꯅꯥ ꯃꯁꯤ ꯌꯥꯏꯃꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯊꯔꯒ ꯄꯥꯕꯨꯡ, ꯏꯆꯦꯅ ꯄꯥꯕꯨꯡꯗ ꯍꯥꯏꯔꯨꯆꯣꯅ ꯏꯆꯦ ꯌꯥꯏꯃꯒꯩꯒ ꯊꯥꯔꯛꯏꯅꯤ꯫ ꯅꯤꯡꯊꯧ ꯀꯦꯡꯕꯗꯨ ꯅꯣꯛꯂꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯏꯆꯥ ꯇꯣꯝꯕꯤ, ꯅꯪꯁꯤ ꯌꯥꯝ ꯍꯩꯈ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯆꯠꯅꯤꯡꯂꯒ ꯅꯈꯣꯏꯅ ꯅꯆꯦ ꯖꯦꯁꯤꯀꯥꯗ ꯇꯥꯏꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯧꯖꯤꯛ ꯃꯥ ꯌꯥꯎꯔꯕꯗꯤ ꯆꯠꯂꯣ, ꯃꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯀꯅꯨ ꯍꯥꯏꯔꯗꯤ ꯅꯈꯣꯏ ꯑꯅꯤ ꯆꯠꯄ ꯐꯪꯂꯣꯏꯗꯣ? ꯔꯟꯖꯅꯥ ꯃꯄꯥꯗ ꯌꯦꯡꯂꯒ ꯄꯥꯕꯨꯡ, ꯏꯅꯥꯎ ꯔꯇꯅꯥꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ, ꯏꯆꯦꯁꯨ ꯆꯠꯇꯣꯏꯅꯤ, ꯄꯥꯕꯨꯡꯅ ꯑꯃꯨꯛꯇ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯐꯔꯦ, ꯅꯈꯣꯏ ꯑꯍꯨꯝ ꯆꯠꯅꯤ ꯍꯥꯏꯔꯕꯅꯤꯅ ꯀꯅꯥ ꯀꯅꯥꯗꯤ ꯄꯨꯗꯧꯔꯤ ꯅꯈꯣꯏꯅ ꯆꯠꯈꯤꯕꯗ? ꯀꯅꯥ ꯀꯅꯥ ꯄꯨꯗꯧꯔꯤ ꯍꯥꯏꯗꯅ ꯃꯄꯥꯅ ꯍꯪꯂꯛꯂꯤꯕꯁꯤ ꯃꯆꯥꯈꯩꯒꯤ ꯃꯅꯥꯏ ꯅꯨꯄꯤ 5 ꯊꯝꯃꯤ, ꯃꯈꯣꯏ 5ꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯀꯅꯥ ꯄꯨꯒꯅꯤ ꯍꯥꯏꯅ ꯍꯪꯕꯅꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤ ꯌꯧꯔꯛꯄꯗꯅꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯔꯇꯅꯥꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯄꯥꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯜꯂꯤꯕ꯫ ꯄꯥꯕꯨꯡ, ꯀꯅꯥꯝꯇ ꯄꯨꯔꯣꯏ, ꯃꯈꯣꯏ ꯄꯨꯔꯒ ꯊꯕꯛ ꯆꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3 ꯅꯤꯡꯇꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯆꯔꯨꯒꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯀꯦꯡꯕ ꯅꯣꯛꯂꯒ ꯃꯗꯨ ꯌꯥꯗꯦꯅꯤ ꯏꯆꯥ ꯇꯣꯝꯕꯤ, ꯃꯈꯣꯏ ꯑꯃꯠꯇ ꯄꯨꯗ꯭ꯔꯕꯗꯤ ꯅꯈꯣꯏꯕꯨ ꯀꯅꯥꯅ ꯁꯦꯟꯅꯕꯤꯅꯤ? ꯍꯣꯔꯦꯟ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯗꯤ ꯀꯅꯥꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ? ꯌꯥꯝꯅ ꯉꯛꯄ ꯃꯆꯥ ꯇꯣꯝꯕꯤꯅꯤ, ꯃꯥꯅ ꯈꯟꯈꯤꯕ ꯅꯤꯡꯈꯤꯕ ꯊꯨꯡꯗꯅ ꯇꯣꯛꯇꯦ꯫ ꯃꯄꯥꯗ ꯀꯔꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯈꯛꯇ ꯆꯠꯄ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯔꯟꯖꯅꯥꯗꯤ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯃꯄꯥꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯂꯥꯟ ꯑꯃ ꯂꯩꯔꯦ ꯈꯟꯗꯨꯅ ꯔꯇꯅꯥ ꯃꯄꯥꯗ ꯇꯞꯅ ꯌꯦꯡꯂꯒ ꯄꯥꯕꯨꯡ, ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯌꯥꯕꯤꯌꯨ, ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯁꯦ? ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯔꯁꯨ ꯇꯧꯍꯟꯕꯤꯕ ꯌꯥꯏꯗꯅ? ꯅꯤꯡꯊꯧ ꯀꯦꯡꯕ ꯅꯣꯛꯇꯨꯅ ꯏꯆꯥ, ꯅꯣꯏꯕꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯔꯅꯦ? ꯄꯥꯕꯨꯡꯒꯤ ꯃꯤꯠꯇꯗꯤ ꯅꯈꯣꯏꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯒꯨꯝꯅ ꯂꯣꯏꯅ ꯎꯏꯅꯦ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯔꯟꯖꯅꯥꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯅꯝꯊꯥꯛꯇꯨ ꯃꯄꯥꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯀꯤꯕꯅ꯫ ꯑꯗꯨꯕꯨ ꯔꯇꯅꯥꯗꯤ ꯃꯆꯦꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯐꯠ ꯈꯨꯝꯂꯛꯏ꯫ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯅꯤꯅ ꯁꯨꯝ ꯈꯜꯂ ꯂꯩꯕꯩ ꯋꯥꯅꯤ, ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯁꯨꯝ ꯊꯝꯕꯤꯕ, ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯐꯪꯍꯟꯗꯅ ꯊꯝꯕꯁꯦ ꯐꯠꯇꯦ꯫ ꯀꯦꯡꯕ ꯑꯃꯨꯛꯁꯨ ꯅꯣꯛꯂꯒ ꯐꯔꯦ, ꯅꯈꯣꯏꯗ ꯑꯩ ꯊꯤꯡꯂꯔꯣꯏ, ꯆꯠꯂꯣ, ꯅꯆꯦꯒ ꯐꯖꯅ ꯆꯠꯃꯤꯟꯅꯔꯣ, ꯑꯗꯨꯕꯨ ꯊꯦꯡꯅ ꯃꯨꯛꯅ ꯍꯜꯂꯛꯄꯗꯤ ꯌꯥꯗꯦꯀꯣ꯫ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯀꯦꯡꯕ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯇꯅꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯔꯟꯖꯅꯥꯗꯤ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ꯫ ꯔꯇꯅꯥ, ꯑꯩ ꯆꯠꯄ ꯉꯝꯃꯔꯣꯏ, ꯌꯥꯝ ꯀꯤꯔꯦ꯫ ꯃꯆꯦ ꯌꯥꯏꯃꯒꯤ ꯋꯥꯍꯩꯗꯨꯗ ꯔꯇꯅꯥ ꯁꯥꯎꯅꯤꯡꯕ ꯍꯦꯟꯈ꯭ꯔꯦ꯫ ꯃꯆꯦꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯄꯥꯕꯨꯡꯗ ꯍꯥꯏꯅꯔꯤꯗꯨꯗꯤ ꯑꯔꯦꯝꯕ ꯇꯥꯏꯅꯤ ꯑꯗꯨꯗꯤ꯫ ꯏꯆꯦ, ꯅꯪ ꯉꯥꯎꯔꯛꯀꯅꯨ, ꯃꯤ ꯂꯥꯛꯀꯅꯤ, ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯄꯥꯕꯨꯡꯗ ꯋꯥꯈꯩꯁꯨ ꯍꯥꯏꯅꯕ, ꯑꯗꯨꯒ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯆꯠꯄ ꯉꯝꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩ ꯋꯥꯈꯜꯅꯣ ꯑꯗꯨꯕꯣ? ꯈꯟꯈꯤꯕ ꯅꯤꯡꯈꯤꯕꯗ ꯍꯣꯡꯗꯕ ꯃꯅꯥꯎꯅꯨꯄꯤꯅꯤ꯫ ꯃꯥꯅ ꯐꯅ ꯆꯠꯂꯔꯣꯏꯁꯦ ꯍꯥꯏꯕꯗ ꯃꯅꯥꯎꯅꯨꯄꯤꯅ ꯌꯥꯔꯛꯀꯗꯕ ꯂꯩꯇ꯭ꯔꯦ꯫ ꯃꯇꯣꯝꯇ ꯑꯣꯏꯔꯕꯁꯨ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅꯁꯨ ꯈꯪꯏ꯫ ꯀꯥꯟꯅꯔꯣꯏ ꯈꯜꯂꯗꯨꯅ ꯇꯞꯅ ꯊꯦꯝꯂꯛꯏ꯫ ꯐꯔꯦ, ꯆꯠꯂꯁꯤ, ꯑꯗꯣ ꯄꯥꯕꯨꯡꯗ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯦꯁꯤ ꯄꯨꯔꯒ ꯆꯠꯂꯁꯤ, ꯅꯠꯇ꯭ꯔꯗꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯆꯠꯂꯤ ꯈꯪꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯄꯥꯕꯨꯡꯅ ꯌꯥꯝ ꯉꯥꯡꯕꯤꯅꯤ꯫ ꯏꯆꯦꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤ ꯆꯠꯂꯣꯏꯁꯤ ꯍꯥꯏꯔꯣ? ꯔꯇꯅꯥꯒꯤ ꯋꯥꯍꯪꯗꯨꯗ ꯔꯟꯖꯅꯥ ꯇꯞꯊꯔꯒ ꯈꯨꯝꯂꯛꯏ꯫ ꯉꯥꯏꯈꯣ, ꯅꯪ ꯁꯥꯎꯒꯅꯨ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤꯗꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯇꯧꯒꯗꯕꯗꯣ ꯑꯗꯨꯁꯨ ꯈꯔ ꯈꯜꯂꯨ꯫ ꯔꯇꯅꯥ ꯐꯠ ꯁꯥꯎꯒꯠꯇꯨꯅ ꯃꯆꯦꯗ ꯌꯦꯡꯂꯒ ꯌꯥꯔꯦ, ꯇꯣꯛꯑꯣ, ꯑꯗꯨꯗꯤ ꯅꯪ ꯂꯩꯍꯧꯔꯣ, ꯑꯩ ꯏꯇꯣꯝꯇ ꯆꯠꯄ ꯇꯥꯔꯦ, ꯑꯩꯗꯤ ꯃꯥꯒ ꯎꯅꯗꯕ ꯌꯥꯗꯦ꯫ ꯔꯇꯅꯥ, ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯗꯣ ꯇꯣꯛꯑꯣ, ꯄꯥꯕꯨꯡꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗ ꯂꯣꯏꯅ ꯊꯥꯖꯕ ꯄꯥꯝꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯐꯪꯗ꯭ꯔꯗꯤ ꯃꯤꯌꯨꯝꯒꯁꯦ ꯄꯥꯟꯗꯅ ꯂꯩꯗꯣꯔꯤꯕ ꯍꯥꯏꯁꯤꯕꯣ? ꯀꯩꯗꯧꯕꯩ ꯐꯪꯉꯣꯏꯗꯣꯏꯅꯣ? ꯐꯪꯏ, ꯀꯩꯁꯨ ꯋꯥꯔꯨꯅꯨ꯫ ꯍꯣꯏ, ꯏꯆꯦ ꯑꯍꯟꯒ ꯏꯆꯦ ꯌꯥꯏꯒ ꯅꯤꯡꯊꯧ ꯃꯆꯥꯗ ꯄꯥꯟꯕꯤꯔꯣ, ꯑꯗꯨꯒ ꯑꯩꯗꯤ ꯄꯠ ꯇꯠꯈꯩ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯗ ꯄꯥꯜꯂꯒꯦ, ꯑꯗꯨꯒ
ꯄꯥꯕꯨꯡꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯁꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯟꯖꯤꯟꯍꯜꯂꯒꯦ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯌꯥꯅꯤꯡꯐꯝ ꯊꯣꯛꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯔꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯁꯨꯝꯇ ꯆꯠꯂꯔꯣꯏꯁꯤ ꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯟꯖꯅꯥꯗꯨ ꯐꯠꯆꯈꯤꯒꯦ ꯇꯧꯏ ꯃꯁꯤꯒꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯔꯇꯅ ꯃꯆꯦꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ ꯉꯥꯏꯈꯣ ꯏꯆꯦ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯤꯗꯨꯗ ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯉꯥꯏꯔꯝꯃꯣ ꯍꯥꯏꯈ꯭ꯔꯒ ꯀꯃꯥꯏꯅ ꯆꯠꯂꯣꯏꯗꯣꯏꯅꯣ ꯑꯩꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕꯤꯅꯦ ꯍꯥꯏꯅ ꯃꯇꯨꯡ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯃꯥꯅ ꯑꯝꯇ ꯊꯥꯖꯕꯤꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯍꯧꯔꯨꯔꯣ ꯆꯠꯄ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯍꯨꯝ ꯄꯨꯟꯅ ꯆꯠꯇꯧꯅꯤ ꯔꯇꯅ ꯃꯆꯦ ꯍꯥꯏꯕꯗ ꯐꯠ ꯌꯦꯡꯂꯒ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯆꯦ ꯍꯟꯅ ꯍꯧꯔꯨꯈꯤꯒꯦ ꯃꯥꯅꯒ ꯉꯝꯕ ꯌꯥꯄꯣꯟꯇꯦ ꯅꯝꯗꯨꯅ ꯄꯨꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯇꯅꯥꯗꯨ ꯃꯆꯦ ꯑꯍꯜꯅ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯏ ꯖꯦꯁꯤꯀꯥ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯤ ꯆꯪꯂꯛꯄ ꯃꯈꯣꯟ ꯇꯥꯕꯗ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯐꯠ ꯁꯦꯝꯗꯨꯅ ꯎꯃꯥꯏ ꯄꯨꯝꯕ ꯈꯨꯝꯖꯤꯜꯂꯤ ꯃꯗꯨ ꯎꯕꯗ ꯔꯇꯅꯥ ꯁꯥꯎꯅꯤꯡꯅ ꯏꯆꯦ ꯀꯅꯥ ꯎꯅꯤꯡꯅꯅꯣ ꯅꯪꯅ ꯃꯥꯏꯗꯨꯝ ꯈꯨꯝꯂꯤꯁꯤꯕꯣ ꯃꯅꯥꯎꯅꯨꯄꯤꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯁ ꯑꯩꯗꯤ ꯊꯣꯡꯁꯦ ꯂꯣꯜꯂꯝꯗ꯭ꯔꯦꯗꯅ ꯃꯣꯏꯁꯨꯕ ꯋꯥꯈꯜꯁꯦ ꯈꯟꯊꯗꯕ ꯍꯥꯏꯗꯨꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦ ꯅꯀꯣꯡ ꯃꯌꯥꯁꯤꯗ ꯄꯤꯄꯥ ꯄꯤꯄꯥ ꯑꯃꯨꯛ ꯂꯣꯜꯂꯔꯤꯁꯤꯅ ꯃꯁꯦꯅ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨ ꯎꯕꯗ ꯔꯇꯅ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ ꯑꯉꯥꯡ ꯃꯆꯥꯗ ꯊꯦꯝꯕꯩ ꯂꯥꯛꯄꯣꯏ ꯉꯥꯡꯕꯗꯨꯝꯅ ꯑꯃꯨꯛ ꯇꯧꯁꯤꯟꯅꯔꯤ ꯏꯆꯦ ꯌꯥꯏꯃꯒ ꯑꯩꯈꯣꯏ ꯍꯨꯝ ꯆꯤꯡꯌꯥꯒꯤ ꯇꯨꯔꯦꯜꯁꯤꯗ ꯏꯔꯨꯖꯔꯨꯁꯦ ꯑꯗꯨꯒ ꯎꯍꯩ ꯑꯃꯨꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨꯁꯨ ꯆꯥꯔꯨꯁꯤꯕ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯃꯥꯗꯤ ꯏꯍꯩ ꯍꯩꯅꯕ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯩꯅꯗꯦ ꯆꯠꯅꯤꯡꯗꯦ ꯍꯥꯏꯅ ꯐꯠꯈꯨꯝꯕꯗꯤ ꯇꯧꯗ꯭ꯔꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯄꯥꯕꯨꯡꯅ ꯉꯥꯡꯒꯅꯤ ꯆꯠꯀꯨꯝꯁꯤ ꯃꯁꯦꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯐꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯔꯇꯅꯥ ꯅꯣꯛꯂꯒ ꯏꯆꯦ ꯄꯥꯕꯨꯡꯅ ꯌꯥꯔꯕꯅꯤ ꯆꯠꯁꯤ ꯃꯈꯣꯏꯅ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯔꯇꯅꯥꯅ ꯉꯝꯈ꯭ꯔꯦ ꯃꯈꯣꯏ ꯍꯨꯝ ꯆꯠꯄ ꯇꯥꯔꯝꯃꯤ ꯖꯦꯁꯤꯀꯥꯗꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯕ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯒꯤ ꯆꯀ꯭ꯔꯤꯗ ꯃꯥꯁꯨ ꯂꯥꯛꯄꯗꯤ ꯂꯥꯛꯏ ꯔꯇꯅꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯊꯣꯛꯄ ꯐꯪꯖꯕꯁꯤꯗ ꯀꯣꯅꯨꯡꯗꯒꯤ ꯆꯤꯡꯌꯥꯗ ꯂꯩꯕ ꯇꯨꯔꯦꯜꯗꯨ ꯐꯥꯎꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅ ꯂꯥꯛꯄꯗꯨꯗ ꯊꯦꯡꯅꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯀꯜꯂꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯕꯗꯨ ꯎꯔꯗꯨꯅ ꯔꯇꯅꯥꯒ ꯔꯟꯖꯅꯥꯒꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯦꯁꯤꯀꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯦ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯇꯨꯔꯦꯜꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯥ ꯈꯔꯅ ꯃꯈꯣꯏꯕꯨ ꯉꯥꯏꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯁꯨ ꯎꯔꯤ ꯃꯁꯤ ꯃꯅꯥꯎ ꯑꯍꯨꯝꯅ ꯃꯗꯨ ꯎꯕꯗ ꯔꯇꯅꯥꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯤ ꯊꯥꯗꯣꯛꯇꯕ ꯑꯉꯥꯎꯕ ꯁꯟꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯥꯗꯣꯔꯛꯄꯗ ꯉꯥꯎꯕꯒꯨꯝ ꯔꯇꯅꯥꯗꯨ ꯃꯆꯦ ꯑꯅꯤꯗ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯝꯗꯕ ꯃꯈꯩ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯤ ꯔꯟꯖꯅꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯇꯥꯟꯅꯈꯤ ꯑꯗꯨꯕꯨ ꯖꯦꯁꯤꯀꯥꯗꯤ ꯁꯥꯎꯅꯤꯡꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯖꯦꯁꯤꯀꯥ ꯆꯠꯈꯤꯗꯧꯔꯦ ꯈꯪꯂꯕꯗ ꯔꯇꯅꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨ ꯖꯦꯁꯤꯀꯥꯕꯨ ꯇꯥꯟꯅꯔꯛꯏ ꯔꯇꯅꯥꯗꯤ ꯉꯛꯂꯤ ꯊꯣꯏꯕꯅ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯆꯦ ꯑꯍꯟꯕꯨ ꯇꯥꯟꯅꯈꯤꯕ ꯎꯕꯗ ꯖꯦꯁꯤꯀꯥ ꯈꯪꯏ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯏꯟꯅꯔꯦ ꯍꯥꯏꯕ ꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯛꯇꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯕꯅ ꯐꯔꯦ ꯈꯟꯅ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯂꯥꯛꯄꯅꯤ ꯔꯇꯅꯥꯒ ꯔꯟꯖꯅꯥꯒ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯊꯣꯏꯕꯒ ꯃꯁꯤ ꯑꯍꯟꯒꯅ ꯆꯠꯂꯤꯕꯗꯣꯝꯗ ꯂꯥꯛꯏ ꯇꯨꯃꯤꯟꯅ ꯆꯠꯂꯝꯕꯗꯒꯤ ꯊꯣꯏꯕꯗꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯖꯦꯁꯤꯀꯥꯗ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯅꯨꯖꯥ ꯅꯪꯒꯤ ꯁꯦꯡꯅꯧ ꯁꯛꯇꯝꯗꯣ ꯄꯦꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯈꯟꯅ ꯉꯥꯏꯔꯤꯕ ꯃꯤꯁꯦ ꯈꯨꯜ ꯑꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯁꯨꯝ ꯂꯩꯔꯤꯗꯤ ꯉꯁꯤꯗꯤ ꯏꯃꯤꯠꯁꯤꯅ ꯄꯦꯟꯅ ꯌꯦꯡꯖꯕ ꯐꯪꯂꯅꯤ ꯁꯛꯇꯝꯗꯣ ꯑꯩ ꯈꯛꯀꯤ ꯑꯣꯏꯖꯒꯦꯀꯣ ꯊꯣꯏꯕꯒꯤ ꯑꯗꯨ ꯆꯥꯎꯈꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯇꯥꯕꯗ ꯖꯦꯁꯤꯀꯥ ꯁꯥꯎꯕꯅ ꯂꯣꯏꯔꯤ ꯖꯦꯁꯤꯀꯥꯗ ꯅꯠꯇꯦ ꯁꯥꯎꯔꯤꯕꯗꯨ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯔꯟꯖꯅꯥꯒ ꯔꯇꯅꯥꯒꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯃꯤꯀꯨꯞꯁꯤꯗ ꯔꯇꯅꯥꯅ ꯊꯣꯏꯕꯕꯨ ꯍꯥꯠꯂꯕꯁꯨ ꯄꯦꯜꯂꯣꯏ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯊꯣꯏꯕ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯔꯇꯅꯥꯒ ꯔꯟꯖꯅꯥꯒ ꯃꯥꯒꯤ ꯇꯨꯡꯗ ꯌꯥꯝ ꯅꯛꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯁꯤꯜꯂꯤ ꯊꯣꯏꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯔꯇꯅꯥꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯊꯣꯏꯕꯅ ꯎꯔꯤ ꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯕ ꯈꯣꯡꯕꯨꯁꯤꯡꯗꯨ ꯑꯃꯠꯇ ꯏꯅꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯣꯝꯗ ꯈꯜꯂꯤ ꯃꯊꯤꯕꯣꯡ ꯑꯍꯥꯎ ꯑꯍꯥꯎ ꯄꯤꯖꯗꯨꯅ ꯃꯈꯣꯏꯕꯨ ꯑꯩꯅ ꯊꯥꯛꯄꯅꯤ ꯑꯗꯨꯒ ꯃꯤ ꯈꯤꯊꯤ ꯑꯣꯏꯗꯨꯅ ꯂꯣꯏ ꯆꯠꯈ꯭ꯔꯕ ꯐꯩ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯔꯥꯖꯀꯨꯃꯥꯔꯤ ꯖꯦꯁꯤꯀꯥꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯕꯅꯤ
ꯇꯥꯞ ꯍꯦꯛ ꯃꯁꯥꯗ ꯁꯣꯛꯄꯗꯤ ꯈꯧꯇꯛ ꯆꯥꯔꯤ ꯄꯣꯠꯅꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯇꯧꯁꯨ ꯃꯉꯣꯟꯗꯒꯤ ꯃꯌꯦꯛ ꯂꯥꯅ ꯎꯕ ꯐꯪꯏ ꯃꯁꯤꯃꯛꯅ ꯇꯥꯞ ꯍꯦꯛ ꯁꯣꯛꯄꯗꯤ ꯑꯀꯤꯕ ꯑꯃ ꯃꯇꯣꯝꯇ ꯄꯣꯛꯆꯩ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯣꯡꯐꯝ ꯊꯤꯕ ꯑꯣꯏꯅ ꯊꯣꯛꯂꯗ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩꯅ ꯔꯇꯅꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯆꯦ ꯂꯨꯝꯃꯛꯏꯅꯦ ꯇꯧꯔꯤꯁꯦ ꯃꯇꯝꯁꯤ ꯉꯁꯤ ꯉꯔꯥꯡꯈꯛ ꯅꯠꯇꯦ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯖꯦꯁꯤꯀꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯤ ꯍꯣꯏꯅꯦꯁꯨ ꯍꯥꯏꯗ ꯃꯥꯏꯅꯦꯁꯨ ꯍꯥꯏꯗ ꯖꯦꯁꯤꯀꯥꯗꯨ ꯑꯗꯨꯝ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝꯗꯨ ꯀꯣꯅꯨꯡꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯀꯣꯅꯨꯡ ꯌꯧꯗꯧꯕ ꯐꯅꯌꯥꯝ ꯋꯥꯠꯂꯤ ꯑꯁꯥꯎꯕ ꯍꯦꯟꯃꯜꯂꯕ ꯔꯇꯅꯥꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯥ ꯀꯩꯅꯣꯕ ꯅꯪꯅ ꯑꯩꯒꯤ ꯁꯦꯠ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯁꯦ ꯔꯇꯅꯥꯒꯤ ꯋꯥꯍꯪꯗꯨꯗ ꯊꯣꯏꯕ ꯔꯇꯅꯥꯗ ꯃꯤꯆꯤꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯗꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯦ ꯖꯦꯁꯤꯀꯥꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯅ ꯅꯪꯒꯤ ꯅꯥꯛ ꯅꯛꯅꯕ ꯍꯣꯠꯅꯕꯗꯤ ꯅꯆꯦ ꯖꯦꯁꯤꯀꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯅꯕꯅꯤ ꯉꯁꯤꯁꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯆꯦꯁꯦ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯌꯥꯝ ꯅꯛꯅ ꯆꯠꯍꯟꯕꯤꯔꯦꯗꯅ ꯑꯩꯅ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯖꯦꯁꯤꯀꯥ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯀꯥꯡꯊꯣꯛꯇ ꯀꯣꯅꯨꯡꯗ ꯌꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯒꯨꯝ ꯂꯥꯛꯂꯤ ꯊꯣꯏꯕꯒꯤ ꯇꯝꯊꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯄꯪꯕꯤ ꯔꯇꯅꯥꯗꯨ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯆꯦ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯁꯨ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯔꯟꯖꯅ ꯁꯥꯎꯅ ꯊꯣꯏꯕꯗ ꯌꯦꯡꯂꯒ ꯅꯪꯉꯥꯏꯈꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯊꯣꯔꯛꯂꯤꯕꯗꯨꯅ ꯈꯪꯏ ꯅꯪꯁꯦ ꯀꯅꯥꯅꯣ ꯀꯔꯝꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯣ ꯍꯥꯏꯕ ꯅꯪꯒꯨꯝꯕꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯐꯪꯕꯗꯤ ꯅꯄꯨꯟꯁꯤꯗ ꯈꯜꯂꯨꯅꯨ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯔꯟꯖꯅꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩꯁꯨ ꯇꯥꯁꯤꯜꯂꯨꯗ꯭ꯔꯤ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯖꯦꯁꯤꯀꯥꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯗꯥꯡꯗꯨ ꯄꯥꯏꯅꯕ ꯍꯣꯠꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯄꯥꯏꯕꯤ ꯂꯥꯏꯔꯗꯅ ꯊꯦꯡꯕ ꯐꯥꯎꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨ ꯃꯐꯝꯗ ꯌꯥꯎꯔꯝꯗꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯉꯛꯆꯩ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯌꯧꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯃꯥ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯈꯪꯖꯔꯦ ꯃꯁꯥꯅ ꯇꯧꯔꯤꯕꯗꯨ ꯁꯣꯏꯔꯦ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯟꯊꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯗꯨꯅ ꯖꯦꯁꯤꯀꯥꯕꯨ ꯅꯝꯗꯅ ꯂꯧꯒꯦ ꯈꯟꯈꯤ ꯋꯥꯈꯜꯗꯨꯗꯤ ꯍꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯗꯨꯅ ꯖꯦꯁꯤꯀꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ ꯔꯇꯅꯥꯒ ꯔꯟꯖꯅꯥꯒꯁꯨ ꯂꯣꯏꯅ ꯎꯏ ꯊꯣꯏꯕꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯟꯕꯗ ꯑꯅꯤꯗꯨꯁꯨ ꯆꯃꯝꯅꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯈꯥꯝꯂꯨꯕꯁꯨ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯒꯤ ꯃꯄꯥꯡꯒꯜꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯑꯣꯏꯕꯅ ꯖꯦꯁꯤꯀꯥ ꯑꯁꯥꯎꯕ ꯑꯃꯠꯇ ꯎꯠꯇ ꯃꯈꯨꯠꯇꯨ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯊꯣꯏꯕꯒꯤ ꯃꯈꯨꯠꯅ ꯀꯟꯅ ꯆꯦꯠꯅ ꯄꯥꯏꯈꯤꯕꯅ ꯖꯦꯁꯤꯀꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯨꯕꯗꯒꯤ ꯍꯦꯟꯅ ꯖꯦꯁꯤꯀꯥꯕꯨ ꯄꯥꯝꯕꯒꯤ ꯏꯍꯨꯜꯗꯨ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯐꯥꯊꯖꯕ ꯉꯝꯗ꯭ꯔꯤ ꯅꯥꯀꯟꯗ ꯔꯥꯖꯀꯨꯃꯥꯔꯤ ꯔꯇꯅꯥꯒ ꯔꯟꯖꯅꯥꯒꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡꯗꯨ ꯌꯦꯡꯗꯨ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯔꯨꯕꯁꯨ ꯉꯝꯗ꯭ꯔꯤ ꯁꯥ ꯑꯣꯜꯂꯕ ꯊꯣꯏꯕꯅ ꯖꯦꯁꯤꯀꯥꯒꯤ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯖꯦꯁꯤꯀꯥ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯊꯣꯏꯕꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯨꯝꯅ ꯊꯤꯟꯈ꯭ꯔꯦ ꯈꯨꯗꯛꯇ ꯊꯣꯏꯕ ꯏꯈꯦꯡꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯃꯁꯥ ꯄꯨꯝꯕ ꯍꯥꯏꯊꯈ꯭ꯔꯦ ꯃꯇꯧꯗꯨ ꯎꯔꯤꯕ ꯔꯟꯖꯅꯥꯒ ꯔꯇꯅꯥꯒꯗꯤ ꯃꯁꯤꯕꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯁꯤꯅ ꯇꯧꯔꯤꯕꯗꯨ ꯀꯜꯂꯛ ꯄꯦꯜꯂꯤ ꯊꯣꯏꯕꯒꯤ ꯂꯝꯆꯠꯇꯨꯅꯅꯤ ꯈꯟꯗꯕ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯅ ꯃꯁꯤꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯤ ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯊꯣꯏꯕꯗꯨ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯁꯤ ꯃꯅꯥꯎ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ ꯖꯦꯁꯤꯀꯥꯗꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯉꯥꯡꯂꯝꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯌꯧꯔꯛꯇꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯗ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯝꯃꯤ ꯔꯟꯖꯅꯥꯒ ꯔꯇꯅꯥꯒꯁꯨ ꯊꯣꯏꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯤ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯀꯣꯅꯨꯡ ꯌꯧꯅꯕ ꯆꯦꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨꯒꯤ ꯃꯑꯣꯡꯗꯨ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯃꯅꯥꯏꯅꯨꯕꯤꯁꯤꯡꯗꯨ ꯉꯥꯎꯔꯤ ꯔꯇꯅꯥꯒ ꯔꯟꯖꯅꯥꯒꯗꯨ ꯆꯤꯔꯣꯜ ꯇꯧꯅꯗꯨꯅ ꯍꯥꯏ ꯔꯇꯅꯥꯅ ꯏꯆꯦ ꯍꯥꯟꯅ ꯉꯁꯥꯏ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯀꯔꯤꯅꯣ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯒ ꯃꯕꯨꯛꯇ ꯊꯥꯡꯉꯤ ꯄꯥꯝꯃꯤꯁꯤꯅ ꯀꯝꯗꯧꯕ ꯔꯇꯅꯥꯒꯤ ꯋꯥꯍꯪꯗꯨꯗ ꯔꯟꯖꯅꯥꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯩ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯁꯨ ꯌꯥꯝ ꯉꯛꯏꯁꯦ ꯔꯇꯅꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯏ ꯔꯇꯅꯥꯒ ꯔꯟꯖꯅꯥꯒꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯅꯗꯅ ꯃꯈꯣꯏ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯀꯦꯡꯕꯗꯨ ꯃꯆꯥꯅꯤꯗ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯉꯁꯤ ꯑꯁꯤ ꯋꯥ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯀꯧꯔꯨꯕꯁꯨ ꯈꯨꯝꯗ꯭ꯔꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯅꯈꯣꯏ ꯀꯩꯗꯧꯅꯕ ꯌꯥꯎꯏ
ꯃꯄꯥꯒꯤ ꯋꯥꯍꯪꯗꯨꯗ ꯃꯈꯣꯏ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯨꯝꯐꯝꯁꯨ ꯈꯪꯗ ꯉꯥꯎꯔꯤ꯫ ꯔꯟꯖꯅꯥꯗꯤ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯔꯇꯅꯥꯗꯤ ꯀꯤꯔꯁꯨ ꯀꯤꯅ ꯊꯣꯛꯈꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥꯗ ꯂꯤꯔꯝꯃꯤ꯫ ꯂꯤꯗꯕꯁꯨ ꯌꯥꯔꯣꯏ, ꯃꯄꯥꯒꯤ ꯃꯤꯍꯨꯜ ꯐꯖꯅ ꯈꯪꯕꯅꯤꯅ꯫ ꯀꯦꯡꯕꯗꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯌꯦꯡꯂꯒ, ꯅꯈꯣꯏꯁꯤ ꯅꯃꯥꯅꯧꯅ ꯀꯥꯏꯅꯈꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯍꯟꯈꯤꯕꯒꯤ ꯅꯈꯣꯏ ꯌꯥꯝꯅ ꯋꯥꯡꯉꯤꯅꯦꯀꯣ꯫ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯣꯔꯤꯕꯁꯦ? ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥꯅ ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯆꯩꯔꯛꯇ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯃ ꯁꯅꯥ ꯀꯣꯅꯨꯡꯂꯣꯝꯗ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯤꯟ ꯃꯌꯥꯝꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯈꯥꯝꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯌꯥꯝꯗꯨꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯆꯥꯅꯨꯄꯤ ꯃꯥꯏꯈꯨꯝꯕꯤ ꯃꯤꯍꯥꯠꯄꯤꯗꯣ ꯀꯥꯏꯗ ꯂꯩ? ꯃꯥ ꯀꯧꯔꯨ, ꯃꯥꯕꯨꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯃꯤ, ꯃꯗꯣ ꯃꯉꯣꯟꯗ ꯈꯪꯍꯟꯒꯦ꯫ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥꯗꯤ ꯌꯥꯝ ꯉꯛꯏ ꯖꯥꯠꯅꯤꯅꯦ꯫ ꯏꯪꯖ ꯇꯞꯆꯕꯤ ꯂꯦꯝꯖꯕꯤꯅ ꯁꯥꯔꯤꯕ, ꯑꯗꯨꯒ ꯃꯥꯅ ꯇꯧꯊꯣꯔꯛꯂꯤ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ? ꯊꯣꯏꯕꯗꯣ ꯃꯥꯅ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯅꯨꯄꯤ ꯑꯣꯏꯔꯒ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇ ꯎꯕ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯃꯥꯅ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯁꯦꯞꯊ ꯌꯦꯡꯖꯩ, ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯃꯤꯍꯥꯠꯄꯤ ꯑꯣꯏꯔꯝꯃꯦꯅꯦ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯖꯦꯁꯤꯀꯥ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯃꯄꯣꯞ ꯀꯥꯏꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯨ ꯅꯤꯡꯊꯧꯅ ꯐꯥꯊꯔꯝꯃꯤ꯫ ꯏꯃꯥ ꯏꯕꯦꯟ, ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ, ꯑꯩꯅ ꯍꯥꯏꯒꯗꯣꯏ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯊꯧꯁꯥꯗꯕ ꯃꯈꯩ ꯅꯨꯄꯤ ꯑꯃꯅ ꯐꯠ ꯈꯨꯝꯂꯛꯏ, ꯁꯤꯒꯤ ꯃꯔꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯋꯥ ꯇꯥꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡ ꯅꯪꯅ ꯇꯥꯐꯝ ꯊꯣꯛꯏ꯫ ꯅꯪ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯌꯥꯒꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦ, ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯃꯤꯍꯥꯠꯄꯤꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ… ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧ ꯀꯦꯡꯕꯅ ꯐꯠ ꯈꯨꯝꯂꯛꯏ, ꯃꯈꯥ ꯇꯥꯕꯤꯔꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯤꯍꯥꯠꯄꯤꯁꯦ ꯑꯩꯅ ꯂꯣꯠꯁꯤꯟꯒꯦ ꯈꯛ ꯈꯟꯗꯦ꯫ ꯑꯩꯅ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥꯕꯨ ꯑꯩꯅ ꯂꯣꯠꯁꯤꯜꯂꯝꯒꯅꯤ꯫ ꯅꯈꯣꯏ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯒꯅꯤ? ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯔꯥꯜ ꯂꯩꯇꯦ, ꯃꯤꯍꯥꯠꯄꯤ ꯅꯠꯇꯦ ꯍꯥꯏꯅ ꯂꯣꯠꯈꯤꯕꯗ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯑꯩꯅ ꯁꯨꯛꯇꯧ ꯇꯧꯔꯣꯏ꯫ ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯑꯩꯅ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ꯫ ꯅꯤꯡꯊꯧ ꯀꯦꯡꯕꯅ ꯌꯥꯝ ꯐꯖꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝꯗꯨꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇ ꯋꯥꯀꯥꯏ ꯇꯧꯕ, ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕꯗꯤ ꯑꯗꯨꯃꯛ ꯌꯥꯎꯕ ꯇꯥꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯐꯠ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕ ꯎꯠꯂꯤ꯫ ꯃꯍꯥꯛ ꯐꯩ ꯃꯤꯍꯥꯠꯄꯤ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯔꯣꯏꯁꯤ ꯀꯅꯥ ꯈꯪꯅꯤ? ꯃꯥ ꯇꯝꯊꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯗꯅ ꯃꯥꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯃꯊꯪ ꯍꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯅꯤ? ꯑꯗꯨꯝꯅ ꯖꯦꯁꯤꯀꯥꯒꯤ ꯃꯔꯝꯗ ꯌꯥꯝ ꯐꯠꯇꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯔꯝꯗ ꯃꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯈꯥꯡꯕꯗ ꯌꯥꯝ ꯋꯥꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯆꯥꯗ ꯄꯤꯕꯤꯅꯤꯡꯕ ꯆꯩꯔꯥꯛꯇꯣ ꯄꯤꯕꯤꯔꯣ, ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯖꯦꯁꯤꯀꯥꯒꯤ ꯃꯅꯥꯏꯅꯨꯕꯤ ꯑꯃꯗ ꯖꯦꯁꯤꯀꯥꯕꯨ ꯄꯨꯊꯣꯔꯛꯅꯕ ꯈꯪꯍꯜꯂꯛꯏ꯫ ꯖꯦꯁꯤꯀꯥꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏꯅꯨꯕꯤꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯖꯦꯁꯤꯀꯥꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯅꯤꯅ ꯖꯦꯁꯤꯀꯥꯒꯤ ꯃꯇꯧꯒꯨꯝꯕ ꯈꯪꯂꯤꯕꯅꯤ꯫ ꯀꯞꯅ ꯖꯦꯁꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯖꯦꯁꯤꯀꯥ ꯅꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯕꯒꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤꯗꯨ ꯍꯦꯛ ꯀꯞꯇꯨꯅ ꯖꯦꯁꯤꯀꯥꯗ ꯌꯦꯡꯂꯒ, ꯔꯥꯖꯀꯨꯃꯥꯔꯤ, ꯉꯁꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯕꯨ ꯀꯔꯤ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯅꯪꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤꯡꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯊꯥꯖꯗꯕ ꯊꯧꯗꯣꯛꯅꯤ ꯈꯜꯂꯤ꯫ ꯖꯦꯁꯤꯀꯥ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯉꯥꯡꯕ ꯄꯥꯝꯂꯝꯗꯦ꯫ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯑꯣꯏꯔꯕ ꯄꯨꯟꯁꯤꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯐꯝꯗ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯦ꯫ ꯑꯁꯤꯕꯨ ꯑꯩꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯀꯔꯤꯁꯨ ꯄꯣꯛꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯦꯁꯤꯀꯥ ꯐꯠ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯅꯥꯏꯅꯨꯕꯤꯗꯨꯁꯨ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯤꯕ, ꯌꯦꯡꯕꯗ ꯃꯒꯨꯟ ꯑꯃ ꯊꯣꯛꯂꯤꯕ ꯅꯨꯄꯤꯗꯨꯗ ꯃꯈꯣꯏꯅ ꯃꯤꯍꯥꯠꯄꯤꯅꯤ ꯍꯥꯏꯅ ꯈꯨꯠ ꯊꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯤ ꯃꯈꯣꯏꯗ ꯀꯩꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯖꯦꯁꯤꯀꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯔꯟꯖꯅꯥꯒ ꯔꯇꯅꯥꯒꯁꯨ ꯃꯆꯦꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯖꯦꯁꯤꯀꯥꯒꯤ ꯃꯃꯥꯏꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯌꯥꯝꯅ ꯎꯒꯦ ꯐꯪꯗꯦ꯫ ꯅꯤꯡꯊꯧ ꯀꯦꯡꯕꯗꯨ ꯃꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯌꯦꯡꯗꯨꯅ, ꯅꯈꯣꯏꯅ ꯃꯤꯍꯥꯠꯄꯤꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯖꯦꯁꯤꯀꯥ ꯊꯣꯛꯂꯛꯂꯦ꯫
Nakoy ni isa na piningbisera pibiro. Nakoy na tawba kuding mapa ina haraw-haraw na yagani. Khara ahal oiraba nupa amana ningthauda yengduna hairei. Iningthau nahakpu khunjasingna yam nungsi amadi luna khanjabani adumakna nangna tarakpa khuding aikhoina yaduna ta lakpani. Hoi amaromda nangsu aikhoigi nungairoidaba amata tawkiba leite. Madumakna nakhoibu aikhoina yam yabani. Ngasi nangi nathakta aikhoina ngangsakpa tawkribasingda madugidamukta miyamgi mot silaga aina ngakpiyo haisari. Ningthaudu wa machet ama phawba ngangkhidre magi leifam thokpa tumi leikre. Kanasu yenguba tawda nontaduna ahalduna amuksu makha tare. Ado khulsida hanagi satnaramba oibana nangi nasanupi ahal Rajkumari Jessica se khulsidagi tanthokhiba tare. Mabu khulsida leiba yabagi ayaba kanana su piba yararoi. Wahadu tabda Jessica mapi tapna tare ningthau kengbasu mamito ngangsangangsima makai target tariba mapidu khamduna thami. Pangal thongna pumnamak phajinduna nupa thoktaba amagum khumlai. Mayamna phagani haibado tawkro. Wahaido haikraba matung khamduna thamliba pidu makha tana khamba ngamlaktrabra karino khanghaudana tare. Ningthau kengbagi mataudu ubada nungaitaba pokpasu yawrammi kengbadu masanapi Jessica da onsilaktuna. Ipagi bema nangno wakal taraknai sangsargi phajaba karino khanglakpa mikuptagi ipana nangi sakse uraktri isagi mathongse ipana siyam pamuzai adubu ipa isagi laipakta asum thoona tamkhra male isagi saktamsi udana aduma ipa lelhaurage isagi saktamse yenge hairoi ipana. Jessica walang amta ngangda tumin adumak lepli manaw nupi aniduso yam nungairamde. Masidi karisu khangjaba natte makoina namdana pubibani haibadi makoina khanglibani adubu mi hatlurabani na makoina su masibu akibadi adumak poklammi. Mafamduda kuina sangleithaba pamdrabra karino Jessica du wadi ngangda mapagi makhong sokna khuramlaba matung aina chakadaba lambido mayamna takadabra natraga ay isana khangna chachakhigadawra. Mayamna tumin lay walangka amta ngangnade. Jessica masana khangna sana konungdagi thokpa hokre. Mana chakhibada kanana su khamlakte masu matomta adumak tholai. Jessica maikai khangda mapina thumatuna lambi kangauna na lakli. Ikhang khangauda thangnaba khulgi ningthau masa Rajkumar Kabina magi khudang tap pairei. Jessica ngakna nupadu yenglaga khudangdu phatkan thokki. Uba maktada adumak khangli maning thaugi masani haibadi kari maramgi magi khudang paraklibano haibadi mana khangba ngamlamde. Usitaduna laknaribra haibasu amuk khali Rajkumar Kabina Jessica da yenglaga. Rajkumari Jessica nangdi nupi laktage thoibi gunchen nangi apangba khunjasingna nangbu tanthoraklabasu agi khunjasingna nangbu harau okadugi ngaina hauri nangumba nathawna leibi daringji leibi malemda ani sur leirangani haba thasari asukna thawna leibi nangbu Rajkumar agi nupi oidana kanabu mukthi gani yet thamu makhuttu thangatuna munna yenglaga makha muktare agi kutsina kanagumi nupi amada sokhiba leite nangona soklibsina ahanmani nangse ngasi gawba numit sidagi Rajkumar aigi nupi oiragadabani adumna haigano aidi bihatbini nangi khunjasingnasu aibu tamthiba mohongda nangnaduna tanthorakani aibu uraga tinsipiba yawgani wafamdo ayaba ngamjaroi. Rajkumar Kabidu noktuna Jessica bu magi sagol mathakta namduna tonghalaga puraga chakre. Kumjiliba maiduso hangdoktuna ihan hanbu oina Rajkumari Jessica gi maithongdu mana usakhi. Matamduda magi thamoidu kayada penjaki matam kuina kanada su yenghanda uhanda dotuna thamlakwa maithongdu mana usaba phangjarabada. Jessica gi khunjasina khanba ningbasu saktamdumak oirami. Jessica gi saktamdu aduki matik phajarami. Asumna Rajkumar Kabina Rajkumari Jessica bu yam nungaina thambikhi.